ꯀꯩꯗꯧꯗꯣꯔꯤꯒꯦ ꯁꯤꯕꯣꯁꯥꯡꯁꯨ ꯆꯠꯄ ꯐꯪꯗꯦ ꯅꯔꯥꯟꯗꯁꯨ ꯆꯠꯄ ꯐꯪꯗꯦ ꯀꯣꯟꯁꯔꯠꯁꯨ ꯆꯠꯄ ꯐꯪꯗꯦ ꯐꯪꯗ꯭ꯔꯃꯤꯅ ꯀꯔꯤꯝ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯐꯪꯗ꯭ꯔꯃꯤꯅ ꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯔꯦ ꯑꯩ ꯑꯣꯏꯅ ꯄꯥꯖꯔꯦ ꯑꯩꯈꯣꯏ ꯃꯊꯪ ꯆꯍꯤꯗ ꯐꯖꯅ ꯆꯠꯅꯕꯩ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯑꯣꯏꯅ ꯇꯥꯔ ꯂꯣꯏꯔꯦ ꯃꯐꯝꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯥꯛꯑꯦ ꯌꯦꯡꯉꯝꯃꯣ ꯍꯩ 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 ꯅꯕꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯕ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯏꯍꯦ ꯂꯥꯏꯔꯤꯛ ꯊꯥꯔꯒ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯄꯔꯃꯤꯁꯟ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯔꯝꯅꯤ ꯑꯌꯥ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯌꯥꯝ ꯅꯥꯜꯂꯦ ꯑꯗꯨꯗꯤ ꯃꯤ ꯂꯩꯇꯦ ꯂꯥꯛꯑꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯍꯜꯂꯛꯀꯦ ꯑꯣꯏꯒꯤ ꯃꯍꯥꯗꯦꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯅꯨꯡꯁꯤꯗꯔꯦ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯦ ꯃꯍꯥꯗꯦꯅ ꯑꯩꯈꯣꯏ ꯕꯥꯅꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯀꯧꯔꯛꯇꯦꯅꯦ ꯏꯃꯥꯅ ꯅꯨꯡꯁꯤꯔꯗꯤ ꯀꯧꯔꯛꯀꯗꯕꯅꯤ ꯀꯔꯤꯅꯣ ꯑꯣ ꯌꯥꯏ ꯀꯅꯥꯅꯅꯣ ꯔꯣꯁꯟ ꯀꯤ ꯉꯥꯏ ꯃꯍꯥꯗꯦꯕꯅꯅꯦ ꯑꯩꯈꯣꯏꯅꯦ ꯅꯨꯡꯁꯤꯗꯔꯦ ꯅꯨꯡꯁꯤꯗꯔꯦꯕ ꯑꯗꯨꯅ ꯑꯗꯨꯗꯨꯅꯅꯦ ꯀꯧꯕꯤꯔꯛꯇꯔꯦ ꯑꯩꯈꯣꯏ ꯆꯤꯡꯁꯤꯟꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯇꯔꯦ ꯔꯣꯁꯟ ꯀꯤꯡ ꯑꯣꯏ ꯍꯥꯏꯌꯦ ꯀꯩ ꯍꯥꯏꯒꯦ ꯔꯣꯁꯟ ꯁꯅꯥꯅꯨ ꯀꯩꯅꯣ ꯁꯅꯥꯅꯨ ꯈꯟꯕ ꯌꯥꯏ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯅꯪꯁꯨ ꯎꯍꯜꯂꯣ ꯃꯁꯤ ꯈꯛ ꯏꯁ ꯑꯊꯤꯕ ꯑꯩꯅ ꯂꯥꯏꯐꯇ ꯆꯠꯂꯒ ꯐꯖꯕ ꯅꯪꯅ ꯂꯣꯠꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯃꯃꯤꯠ ꯎꯕꯗ ꯌꯦꯡꯉꯣ ꯃꯥꯏ ꯃꯃꯤꯠꯁꯦ ꯌꯦꯡꯉꯣꯁꯦ ꯅꯩꯔꯦ ꯔꯥꯁꯤ ꯂꯩꯕꯅꯦ ꯌꯦꯡꯉꯣ ꯁꯤꯕꯨꯖꯥꯁꯦ ꯐꯪꯗꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯕꯨꯁꯇꯥꯟ ꯂꯥꯁꯇ ꯆꯠꯄ ꯗꯤꯟ ꯐꯪꯗꯕꯩ ꯂꯦꯜꯂꯦ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯂꯥꯛꯑꯣ ꯍꯧꯗꯣꯡ ꯑꯃꯁꯨ ꯖꯣꯏꯟ ꯇꯧꯔꯛꯏ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯪꯁꯨ ꯌꯥꯎꯅꯤꯡꯕ꯭ꯔꯣ ꯂꯥꯛꯑꯣ 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 ꯁꯤꯗ ꯂꯥꯛꯑꯣ ꯃꯔꯛꯇ ꯂꯥꯛꯑꯣ ꯀꯥꯈꯠꯂꯤꯅꯦ ꯐꯥꯏꯔꯤ ꯆꯦꯔꯤ ꯍꯦꯜꯂꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯇꯠꯂꯨꯔꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯒ ꯕꯣ ꯂꯥꯏꯐ ꯇꯠꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯈꯣꯏꯗꯧ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯂꯪꯈꯠꯂꯦꯕꯣ ꯈꯣꯠꯇꯗꯤ ꯈꯣꯠꯂꯛꯀꯅꯤ ꯏꯕꯦꯝꯃ ꯇꯩꯖꯧ ꯋꯥꯎ ꯃꯥꯁꯨ ꯂꯥꯏꯐꯇ ꯌꯥꯎꯒꯦ ꯍꯥꯏꯗꯣ ꯋꯥꯎ ꯇꯨ ꯍꯥ ꯀꯩꯗꯧ ꯆꯪꯂꯛꯏꯕ ꯅꯪ ꯃꯔꯛꯇ ꯂꯥꯏꯐꯇ ꯌꯥꯎꯒꯦ ꯍꯥꯏꯗꯣ ꯎꯝ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯔꯣ ꯍꯥꯏ 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 ꯇꯧꯔꯣ ꯂꯥꯏꯔꯤꯛ ꯃꯊꯛꯁꯤꯗ ꯀꯥꯈꯠꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯍꯥꯏ ꯈꯔ ꯕꯨꯙꯤ ꯁꯣꯟꯖꯕꯁꯤꯒ ꯅꯪꯅ ꯑꯩ ꯕꯨꯙꯤ ꯃꯥꯡꯍꯟꯗꯣꯔꯦ ꯅꯪ ꯍꯥꯏ ꯑꯩ ꯕꯨꯙꯤ ꯃꯥꯡꯍꯟꯗꯣꯔꯦ ꯊꯣꯛꯎ ꯊꯣꯛ 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 ꯍꯥꯏ ꯇꯧꯈ꯭ꯔꯣꯅꯦ ꯐꯝ 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 ꯅꯤꯀꯤꯇꯥ ꯁꯅꯥ ꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯊꯣꯡꯗ꯭ꯔꯤꯌꯦ ꯀꯥꯏꯗꯩꯅꯣ ꯉꯜꯂꯤ ꯀꯩꯅꯣꯅꯦ ꯕ꯭ꯔꯦꯛꯐꯥꯁ ꯃꯆꯨ ꯀꯨꯏꯗ꯭ꯔꯤ ꯇꯧꯈꯤꯕ ꯀꯩꯂꯥꯟ ꯍꯥꯏ ꯂꯚ ꯌꯨ ꯆꯥꯛꯀ ꯑꯥꯏ ꯂꯚ ꯌꯨ ꯆꯥꯔꯔꯣꯏ ꯀꯥꯏ ꯃꯥꯏ ꯄ꯭ꯔꯣꯄꯣꯁ ꯇꯧꯐꯝꯁꯦ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ ꯀꯩꯅꯣ ꯁꯤꯗꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯁꯜꯂꯛꯑꯦ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯍꯥꯔꯦ ꯍꯥꯔꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯃꯩꯗꯨꯅ ꯑꯩꯃꯥ ꯈꯨꯝꯖꯟꯈꯔꯦ ꯀꯩꯂꯥ ꯀꯩ ꯍꯥꯏꯕ ꯃꯥꯟꯗꯦ ꯀꯥꯏꯅꯣ ꯃꯥꯟꯗꯦꯅ ꯋꯥꯎ ꯀꯥꯏ ꯀꯅꯥꯗꯅꯣ ꯃꯥꯅ ꯋꯥꯎ ꯀꯥꯏꯁꯤꯅ ꯅꯪꯒꯤ ꯋꯥꯎꯁꯦ ꯀꯅꯥꯗꯅꯣ ꯍꯦꯞ ꯑꯦ ꯇꯥꯏꯇꯜ ꯑꯃꯦꯔꯤꯀꯥꯟ ꯏꯟ ꯌꯨ ꯑꯥꯏ ꯇꯥꯏꯇꯜ ꯑꯃꯦꯔꯤꯀꯥꯟ ꯏꯟ ꯌꯨ
ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯔꯣꯜ ꯑꯃ ꯏꯪꯂꯤꯁ ꯃꯔꯣꯜ ꯂꯣꯟꯕ ꯆꯥꯡꯗ ꯆꯪꯉꯛꯏꯕꯣ ꯑꯩꯅꯒ ꯏꯪꯂꯤꯁ ꯌꯥꯝ ꯈꯪꯉꯗꯤ ꯐꯩꯌꯦ ꯃꯤꯅꯤꯡꯗꯤ ꯈꯪꯉꯒ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯕ ꯑꯩ ꯑꯋꯥꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇ꯭ꯔꯥ ꯉꯥꯡꯊꯣꯛꯎꯔꯒ ꯂꯥꯁꯇ ꯁꯣꯏꯗꯣꯛꯈ꯭ꯔꯗꯤ ꯆꯣꯞꯄꯣꯏꯗ꯭ꯔꯥꯕ ꯑꯗꯨꯏ ꯁꯔꯨꯛ ꯉꯥꯡꯗꯕꯅ ꯐꯠꯇ꯭ꯔꯣ ꯅꯉꯣꯟꯗꯅꯦ ꯀꯩꯅꯣ ꯅꯉꯣꯟꯗꯅꯤ ꯀꯩꯅꯣ ꯋꯥꯎꯔꯤꯁꯦ ꯋꯥꯎꯔꯤꯁꯦ ꯂꯥꯏꯠꯅꯅꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯁꯤ ꯕꯣꯁꯇꯥꯟꯁꯦ ꯍꯣꯔꯦꯟ ꯃꯤꯃꯤꯁꯦ ꯁꯤꯡꯖꯨ ꯆꯥꯔ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯣ ꯆꯠꯄꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯄꯒ ꯐꯠ ꯂꯥꯎ ꯍꯜꯂꯛꯑꯁꯤꯔꯕ ꯍꯥꯏꯗꯣꯛꯇꯕꯤ ꯍꯨꯔꯥꯟꯅ ꯐꯨꯁ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯁꯤꯔꯣ ꯂꯥꯏꯞꯅꯤ ꯊꯥꯔꯤꯁꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯈꯪꯖꯅꯤ ꯀꯩꯅꯣ ꯈꯇꯪ ꯊꯣꯛꯑꯣꯍꯦ ꯅꯪ ꯌꯥꯝ ꯗꯤꯁꯇꯔꯕ ꯇꯧꯔꯤ ꯑꯩ ꯑꯌꯥ ꯄꯥꯏꯗꯨꯃ ꯑꯌꯥ ꯃꯌꯥꯝꯗꯤ ꯁꯤꯅꯤ ꯍꯥꯏ ꯑꯗꯨ ꯃꯊꯟ ꯑꯣꯟꯁꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯑꯩꯗꯤ ꯐꯤꯒ ꯄꯨꯔꯒ ꯊꯣꯛꯑꯕ ꯂꯩꯅꯤ ꯈꯪꯉꯕ ꯊꯣꯛꯑꯕ ꯅꯪ ꯊꯣꯛꯑꯕ ꯑꯩ ꯐꯤꯒ ꯄꯨꯔꯒ ꯂꯩꯅꯤ ꯁꯤꯗꯨꯒ ꯂꯣꯏꯅ ꯃꯊꯪ ꯕꯦꯒꯀ ꯃꯊꯪ ꯄꯨꯔꯒ ꯗꯥꯕꯨꯡꯗ ꯕꯦꯀꯥꯔꯗ ꯀꯣꯟꯁꯝ ꯁꯥꯟꯇꯤ ꯍꯥꯏ ꯆꯦ ꯍꯜꯂꯣ ꯀꯣꯟꯁꯝ ꯁꯥꯟꯇꯤ ꯆꯠꯂꯨꯍꯦ ꯏꯃꯥ ꯌꯧꯅꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯣꯠꯂꯛꯑꯕ ꯉꯁꯤ ꯑꯩ ꯂꯣꯏꯔꯦ ꯀꯩꯁꯨꯝ ꯆꯥ ꯐꯪꯉꯔꯣꯏ ꯀꯩꯒꯤ ꯑꯗꯨꯗꯤ ꯇꯤꯇꯤ ꯀꯥ ꯃꯊꯧ ꯇꯥꯅꯤ ꯁꯤꯕꯨ ꯆꯥꯟꯖꯠ ꯐꯪꯗꯕꯩ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯕꯣꯁꯇꯥꯟꯁꯨ ꯆꯠꯄ ꯐꯪꯗꯕ ꯅꯔꯥꯟꯗꯁꯨ ꯆꯠꯄ ꯐꯪꯗꯕ ꯑꯗꯨꯒꯤ ꯀꯣꯟꯁꯔꯠꯁꯨ ꯆꯠ ꯐꯪꯉꯣꯏꯗꯕ ꯑꯩ ꯍꯣꯔꯦꯟ ꯏꯇꯣꯝꯇꯅꯦꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯚ ꯊꯥꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯑꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯁꯤꯒ ꯑꯃꯨꯛꯇꯨ ꯁꯔꯨꯛ ꯆꯥꯖꯔꯤꯌꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯃ ꯉꯁꯥꯏꯗꯩ ꯃꯪꯉꯨꯔ ꯂꯥꯛꯏꯅꯤꯅꯦ ꯑꯩꯁꯨ ꯆꯠ ꯐꯪꯗꯕꯩ ꯀꯥꯟꯆꯟꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯀꯥꯏ ꯌꯧꯔꯒꯦ ꯀꯣꯟꯁꯝ ꯁꯥꯟꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯀꯣꯟꯁꯝ ꯁꯥꯟꯇꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏ ꯕꯤꯖꯦ ꯀꯥꯔꯤ ꯄꯨꯈ꯭ꯔꯝꯕꯝ ꯃꯤꯁꯦ ꯄꯨꯈ꯭ꯔꯝꯕꯝ ꯀꯥꯡꯆꯟꯗꯣ ꯌꯥꯎꯍꯜꯂꯛꯑꯣ ꯀꯥꯡꯆꯟ ꯃꯌꯨꯝꯗ ꯀꯥꯡꯆꯟꯃꯌꯨꯝꯗ ꯀꯣꯟꯅ ꯀꯧꯕ ꯃꯊꯧ ꯇꯥꯅꯤ ꯌꯥꯎꯍꯜꯂꯛꯑꯒꯦ ꯀꯧꯕ ꯃꯊꯧ ꯇꯥꯅꯤ Shut ꯑꯥꯏꯝ ꯅꯣꯠ up! ꯇ꯭ꯔꯥꯏꯌꯤꯡ ꯑꯦꯅꯤꯊꯤꯡ ꯊꯤꯡ ꯀꯥꯏꯕ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯈꯪꯖꯗꯦ ꯃꯩꯇꯩꯔꯣꯟꯗ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯉꯥꯡꯕꯤꯔꯛꯑꯣ ꯃꯔꯣꯟ ꯈꯪꯖꯩ ꯀꯣꯅꯦ ꯀꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯧꯗꯣꯡꯅ ꯈꯨꯝꯃꯤ ꯍꯥꯏꯁꯤꯅꯦꯕ ꯃꯥꯏ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯧꯗꯣꯡꯅ ꯈꯣꯝꯃꯤ ꯃꯥꯁꯦ ꯆꯥꯔꯝꯗꯥꯏꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ ꯇꯨ ꯍꯥꯏ ꯇꯧꯊꯣꯛꯈ꯭ꯔꯁꯦ ꯑꯗꯨ ꯍꯦꯜꯂꯣ ꯑꯁꯤꯁꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯤꯌꯔ ꯑꯁ ꯊꯣꯛꯎꯕ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯚꯥꯕꯦꯁ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯥꯕꯦꯂꯥꯔ ꯗꯤꯌꯔ ꯀꯩꯅꯣ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯉꯁꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦ ꯑꯩ ꯉꯁꯤ ꯆꯠ ꯆꯥꯛꯁꯨ ꯐꯪꯗꯕꯩ ꯆꯥꯔꯣꯏ ꯑꯩ ꯋꯥꯈꯜ ꯇꯦꯟꯁꯟ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕꯗ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ ꯑꯩ ꯉꯔꯥꯡ ꯇꯨꯝꯕ ꯌꯥꯗꯦ ꯆꯠꯄ ꯐꯪꯉꯔꯣꯏ ꯈꯪꯉꯤ ꯑꯗꯨꯗꯨꯅ ꯆꯠꯅꯤꯡꯕꯗꯨꯅ ꯐꯪꯉꯔꯣꯏ ꯈꯟꯗꯅ ꯆꯥꯛ ꯐꯪꯉꯣꯏ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯈꯪꯉꯦꯕ ꯑꯗꯨꯗꯨꯅ ꯆꯠꯅꯤꯡꯕꯗꯨꯅ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯎꯔꯕ ꯀꯩꯅꯣꯒꯤ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗꯣ ꯎꯗ꯭ꯔꯤꯅꯦ ꯑꯩꯌꯥ ꯌꯦꯡꯉꯔꯣꯏ ꯉꯁꯤ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯀꯩꯒꯤ ꯌꯦꯡꯒꯦ ꯅꯨꯡꯗꯥꯡꯗ ꯌꯦꯡꯒꯦ ꯄꯨꯡ ꯐꯖꯕꯅ 10:30 ꯑꯗꯨꯋꯥꯏꯗ ꯌꯦꯡꯒꯦ ꯂꯣꯏꯔꯝꯗꯥꯏꯗ ꯆꯠꯅꯤꯡꯗ꯭ꯔꯦ ꯏꯁꯇꯦꯠꯇꯣ ꯌꯥꯝ ꯋꯥꯡꯉꯦ ꯀꯔꯤꯒꯤꯅꯣ ꯆꯠ ꯐꯪꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯏ Where are you from? ꯑꯩꯈꯣꯏ ꯖꯨꯝꯒꯤ ꯁꯤ ꯃꯩꯇꯩ ꯑꯣꯏꯔꯝꯃꯣꯏꯗꯨꯅꯅꯤ ꯍꯦꯜꯂꯣ ꯚꯤꯚꯦꯁ ꯀꯟꯇ꯭ꯔꯤ ꯑꯦꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ I'm from ꯃꯥ ꯍꯥꯏꯔꯁꯨ ꯈꯪꯉꯣꯏ ꯁꯤꯜꯆꯔ ꯚꯤꯚꯦꯁ ꯋꯥꯒꯦꯂꯥ ꯀꯟꯇ꯭ꯔꯤ ꯀꯟꯇ꯭ꯔꯤꯗꯤ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯣꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯕꯣ ꯌꯦꯁ ꯏꯟꯗꯤꯌꯥꯟ ꯍꯦꯟꯖꯤꯜꯂꯦ ꯁ꯭ꯇꯦꯠꯅ ꯑꯁꯥꯝ ꯑꯩ ꯃꯁꯝꯁꯦ ꯑꯃꯨꯕ ꯁꯪꯖꯤꯜꯂꯁꯤꯔ ꯈꯪꯗꯦ ꯃꯤ ꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯀꯩ ꯍꯥꯏꯕ ꯐꯖꯗꯦ ꯍꯥꯏꯅ ꯑꯃꯨꯕꯗꯨꯅ ꯍꯥꯟꯅꯩ ꯑꯃꯨꯕꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯔꯥꯁꯤ ꯂꯩ ꯀꯥꯏꯅ ꯑꯉꯥꯡꯕꯁꯦ ꯁꯤ ꯊꯥꯕꯁꯦ ꯑꯩꯉꯣꯟꯗ ꯐꯖꯗꯦꯌꯦ ꯍꯣꯏꯅꯦ ꯄꯣꯠ ꯑꯃ ꯇꯧꯔꯗꯤ ꯅꯣꯏꯅ ꯈꯔ ꯅꯦꯒꯦꯇꯤꯞ ꯉꯥꯡꯖꯔꯒꯦ ꯈꯔ ꯄꯣꯖꯤꯇꯤꯞ ꯈꯔ ꯉꯥꯡꯖꯔꯒꯦ ꯍꯥꯏꯁꯤꯅ ꯅꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕꯣ ꯑꯩ ꯀꯩꯅꯣ ꯇꯧꯈꯤꯔꯣꯏꯗ
ꯈꯔꯅꯤ ꯂꯩꯍꯟꯒꯤꯅꯤ ꯈꯔ ꯈ꯭ꯋꯥꯡꯃꯨꯛ ꯁꯥꯡꯗꯔ ꯑꯩꯒꯤ ꯃꯁꯝ ꯊꯨꯅ ꯁꯥꯡꯉꯤ ꯈ꯭ꯋꯥꯡ ꯀꯥꯏ ꯇꯞ ꯇꯥꯅ ꯀꯛꯊꯠꯂꯣ ꯑꯩ ꯀꯛꯊꯠꯇ꯭ꯔꯣꯕꯅꯤ ꯁ꯭ꯋꯥꯏ ꯈ꯭ꯋꯥꯡ ꯊꯝꯗꯣꯏꯅꯤ ꯁꯥꯡꯉꯛꯀꯅꯤꯌꯦ ꯁꯥꯡꯉꯛꯇꯣꯔꯦ ꯈ꯭ꯋꯥꯡ ꯌꯧꯗꯣꯔꯦ ꯌꯥꯝ ꯁꯥꯡꯉꯦ ꯁꯝꯗ ꯑꯩ ꯃꯁꯝ ꯅꯍꯥꯟ ꯀꯛꯈꯤ ꯄꯨꯖꯥꯗꯅꯤꯅ ꯀꯛꯏꯗꯣ ꯁꯥꯡꯉꯛꯇꯣꯔꯦ ꯑꯗꯩ ꯈ꯭ꯋꯥꯡꯃꯨꯛ ꯁꯥꯡꯉꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯁꯪꯖꯜꯂꯅꯤ ꯍꯧꯖꯤꯛ ꯕꯤꯠꯀ ꯑꯝꯇ ꯌꯥꯎꯗꯦ ꯈꯔꯒ ꯕꯤꯠ ꯌꯥꯎꯗꯕꯁꯤꯒ ꯑꯁ ꯁꯦꯕꯁꯇꯥꯟꯁꯦ ꯏꯊꯟꯇ ꯉꯥꯏꯔ ꯃꯥꯅꯦ ꯂꯥꯛꯏꯁꯦ ꯀꯅꯥꯝ ꯂꯩꯔꯝꯗꯦ I don't understand your language ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯤ ꯀꯤꯗ ꯏꯃꯥ ꯈꯥꯏ ꯈꯨꯈꯥꯏꯒꯗꯤ ꯐꯖꯕꯤꯗꯣ ꯑꯗꯨꯅꯤ ꯈꯨꯈꯥꯏꯒꯗꯤ ꯀꯩꯅꯣ ꯁꯤꯗꯤ ꯁꯥꯎꯅꯤꯡꯗꯣꯔꯤꯗ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯁꯤꯅ ꯃꯥꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯞ ꯊꯥꯔꯒꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯆꯠꯄ ꯐꯪꯗꯕꯒꯤ ꯈꯪꯉꯕ ꯍꯧꯔꯛꯀꯅꯨ ꯆꯠꯄ ꯄꯨꯟꯁꯤ ꯐꯪꯗꯕꯒꯤ ꯆꯨꯞꯄꯒꯤꯅꯦ ꯀ꯭ꯂꯣꯁ ꯑꯣꯏꯅꯒꯦ ꯍꯥꯏꯔꯗꯤꯅꯦ ꯆꯠꯄ ꯐꯪꯗꯕꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯃꯣꯟ ꯅꯨꯡꯉꯥꯏ ꯂꯩꯅꯦ ꯕꯥꯅꯤ ꯏꯆꯜ ꯈꯣꯏꯕꯤ ꯅꯤꯡꯊꯤꯕꯤꯗꯣ ꯀꯥꯎꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯎꯗꯨꯅꯇ ꯂꯩꯔꯦ ꯏꯃꯤꯠꯁꯤꯅ لا 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 La 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 meow 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 ꯁꯤꯕꯣꯁꯥꯟꯁꯦ ꯕꯤꯅꯤꯇꯥ ꯂꯥꯛꯑꯝꯃꯗꯤ ꯐꯕ ꯑꯁꯤ ꯑꯩꯅꯅꯦ ꯅꯪ ꯀꯅꯥꯅꯣ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯅꯤ ꯑꯩꯉꯣꯟꯗ ꯆꯩꯅꯝꯃꯤꯁꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯕ ꯗꯨ ꯑꯩꯉꯣꯟꯗ ꯑꯈꯪꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤ ꯅꯛꯅꯔꯤꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯀꯩꯅꯣ ꯀꯩ ꯍꯥꯏ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯁꯥꯟꯅꯔꯨꯒꯦ ꯀꯨꯝꯍꯩꯒꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯪꯍꯜꯂꯨꯒꯦ ꯏꯆꯦꯀꯨꯝ ꯂꯛꯅꯔꯨꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯉꯥꯎꯔꯦ ꯍꯣꯏ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯊꯣꯛꯑꯁꯤ ꯃꯨꯛꯕꯥꯡ ꯆꯥꯒꯗ꯭ꯔꯣ ꯅꯪ ꯆꯥꯁꯤꯔ ꯉꯁꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤꯔꯣ ꯃꯤꯃꯤꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯌꯦꯡꯉꯤꯅꯣ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯤꯅꯦ ꯊꯤꯔꯕꯣꯅꯤꯁꯦ ꯑꯗꯨꯝ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯕꯩ ꯅꯨꯡꯁꯤꯕꯤꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯦꯡꯍꯜꯂꯣꯅꯦ ꯁꯣꯂꯦꯟ ꯑꯩꯉꯣꯟꯗꯩꯗꯤ ꯃꯥꯅ ꯍꯦꯟꯅ ꯃꯥ ꯐꯖꯩ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯉꯣ ꯃꯥꯏ ꯈꯨꯌꯦꯡꯗꯣ ꯃꯥ ꯗꯤꯁꯇꯔꯕ ꯇꯧꯒꯦ ꯇꯅꯤꯁꯦ ꯃꯤ ꯀꯥꯟꯕ ꯐꯠꯇꯕꯅꯤ ꯈꯪꯉꯦꯗꯅ ꯃꯤ ꯃꯔꯛꯇ ꯆꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅꯅꯦ ꯁꯤꯒ ꯃꯃꯥꯡꯁꯤꯒ ꯈꯤꯜꯂꯒ ꯂꯩꯒꯦ ꯆꯠꯀꯅꯤ ꯍꯥꯏꯁꯨ ꯃꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅ ꯂꯥꯏꯔꯤꯛꯁꯤ ꯃꯊꯛꯇꯒ ꯀꯨꯟꯁꯤꯟꯒꯅꯤ ꯌꯥꯔꯦ ꯍꯥꯏꯕꯩ ꯃꯇꯤꯛ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯊꯣꯛꯑ ꯃꯇꯨꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔ ꯃꯇꯨꯡꯗ ꯇꯤꯀꯦꯠ ꯑꯣꯏꯔꯅꯤ ꯃꯔꯤꯈꯛ ꯂꯩꯇꯦ ꯍꯣꯔꯦꯟꯒꯤ ꯆꯠꯃꯤꯟꯅꯅꯕ ꯃꯤꯕꯨ ꯂꯩꯇ꯭ꯔꯤ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯍꯣꯏ ꯅꯪꯁꯦ ꯇꯤꯛꯀꯦꯠ ꯂꯩ ꯍꯥꯏꯔꯣ ꯂꯩꯇꯦ ꯍꯥꯏꯔꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯤꯛꯀꯦꯠ ꯃꯔꯤꯈꯛ ꯂꯩꯇꯦꯍꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯕ ꯑꯩ ꯑꯣ ꯃꯥ ꯍꯥꯏꯁꯦ ꯂꯩꯔꯦꯍꯦ ꯍꯥꯏꯔꯤꯕ ꯍꯥꯏꯕ ꯑꯣ ꯇꯤꯀꯦꯠ ꯃꯔꯤꯈꯛ ꯂꯩꯔꯦꯍꯦ ꯍꯣꯔꯦꯟꯒꯤ ꯀꯩꯁꯨꯝ ꯆꯠꯃꯤꯟꯅꯅꯕ ꯀꯥꯏꯗꯦ ꯃꯤꯕꯨ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤ ꯍꯧꯔꯛꯑꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯇꯤꯛꯀꯦꯠꯇꯨꯕꯨ ꯅꯪꯅ ꯀꯛꯅ ꯂꯣꯏꯔꯗꯤ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯅ ꯆꯠꯆꯗꯕꯅꯦ ꯁꯥꯎꯅꯤꯡꯉꯤꯕꯣ ꯁꯥꯎꯅꯤꯡꯉꯤꯕꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯗꯕꯩꯅꯤꯁꯦ ꯊꯕꯛ ꯇꯧꯔꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯦ ꯊꯕꯛ ꯑꯩꯁꯦ ꯇꯧꯔꯁꯨ ꯀꯥꯏꯗꯒꯤ ꯄꯥꯝꯃꯦ ꯑꯣꯏꯗꯣꯔꯤꯒꯦꯅꯦ ꯍꯣꯏꯅꯦ ꯉꯥꯎꯔꯕꯅꯦ ꯊꯕꯛ ꯆꯠꯄꯗ ꯑꯁꯤꯒꯨꯝꯕꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯂꯥꯒꯤ ꯄꯨꯟꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯇꯥꯟ ꯆꯥꯗꯗꯤ ꯎꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯣꯏꯈꯤꯕ ꯍꯥꯏꯅ ꯑꯗꯣ ꯎꯠꯊꯣꯛꯑꯗꯤ ꯆꯠꯄ ꯐꯪꯒꯗ꯭ꯔꯥ ꯈꯔ ꯑꯩꯁꯦ ꯀꯣꯟꯁꯔꯠꯁꯨ ꯐꯪꯉꯔꯣꯏ ꯁꯤ ꯕꯣꯁꯇꯥꯟꯁꯨ ꯐꯪꯉꯔꯣꯏ ꯆꯍꯤ ꯑꯩꯁꯦ ꯀꯌꯥ ꯆꯠꯄ ꯈꯣꯠꯄ ꯍꯥꯏꯁꯦ ꯌꯥꯝꯅꯅꯦ ꯄꯥꯝꯖꯈ꯭ꯔꯕ ꯈꯪꯉꯕ ꯄꯥꯃꯟꯅ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯁꯦ ꯄꯥꯃꯟꯅ ꯐꯪꯗ꯭ꯔꯤ ꯑꯩꯁꯨ ꯀꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯩꯗꯤ ꯐꯤꯒ ꯄꯨꯔꯛ ꯂꯩꯅꯤ ꯍꯧꯖꯤꯛ ꯄꯨ ꯂꯩꯔꯤ ꯐꯃꯨꯡꯗ ꯎꯔ ꯆꯥꯎꯅꯤꯡꯉꯦ ꯍꯤꯜꯒ ꯂꯧꯔ ꯕꯦꯒꯀ ꯂꯧꯔ ꯊꯝꯃꯝꯃꯤꯗꯨꯒ ꯕꯦꯒꯀ ꯂꯧ ꯊꯅꯝꯃꯤꯔꯣ ꯗꯥꯕꯨꯡꯅ ꯄꯨꯍꯠꯂꯛꯏꯅꯦ ꯉꯁꯤ ꯃꯤ ꯌꯦꯡꯉꯨꯁꯦ ꯄ꯭ꯂꯦꯅꯤꯡ ꯐꯝꯃꯟꯗꯅ ꯆꯠꯄꯁꯦ ꯃꯥꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯊꯣꯉꯥꯝꯒꯤꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗꯤ ꯃꯥ ꯑꯣꯏꯔꯒ ꯈꯔ ꯂꯥꯞꯄꯦꯕ ꯃꯣꯏꯅ
ꯖꯦꯡꯉꯝꯗꯣꯏꯅꯤ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯖꯦꯡꯅꯤꯡꯉꯩꯗꯅꯤ ꯃꯋꯥ ꯂꯧꯗꯦ ꯑꯗꯨ ꯂꯩꯔꯝꯗꯣꯏꯅꯤ ꯑꯩ ꯊꯪꯒ ꯂꯣꯏ ꯈꯠꯅꯔꯤꯅꯤ ꯑꯩꯁꯨ ꯕ꯭ꯂꯣꯛ ꯇꯧꯕ ꯊꯝꯃꯅꯤ ꯈꯤꯇ ꯑꯣꯏꯔꯣ ꯕꯣꯜ ꯄꯤꯔꯤ ꯊꯕꯛꯇ ꯀꯣꯏꯁꯟ ꯍꯪꯉꯛꯂꯣꯔꯥ ꯅꯣꯏ ꯑꯅꯤ ꯅꯍꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯑꯩ ꯌꯥꯎꯖꯗꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯦ ꯎꯗ꯭ꯔꯤꯁꯦ ꯚꯤꯗꯤꯑꯣ ꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯧꯗꯣꯏ ꯅꯨꯡꯉꯥꯏꯇꯦꯀꯣ ꯎꯝ ꯕꯦꯔꯥ ꯕꯦꯔꯤ ꯑꯣꯏꯔꯦ ꯗꯤꯁꯇꯔꯕ ꯑꯣꯏꯔꯤꯗꯣ ꯑꯩꯈꯣꯏ ꯑꯩꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯌꯦꯡꯉꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯗꯣꯔꯤꯕꯣ ꯈꯤꯇ ꯑꯣꯏꯔꯣ ꯕꯣꯜ ꯄꯤꯔꯤ ꯊꯕꯛꯇꯣ ꯀꯣꯏꯁꯟ ꯍꯪꯉꯛꯂꯣꯔꯥ ꯅꯣꯏ ꯅꯍꯥꯟ ꯇꯧꯔꯛꯏꯁꯦ ꯑꯩ ꯑꯣꯈꯥꯛ ꯀꯣꯏꯔꯦ ꯅꯣꯁꯨ ꯑꯣꯏꯈꯤꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 6 7 8 ꯃꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯏꯖꯕꯅꯦ ꯃꯩꯇꯩ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ ꯕꯦꯡꯒꯣꯂꯤ ꯆꯪꯕ꯭ꯔꯥ ꯆꯪꯗ ꯑꯁꯥꯃꯤꯁ ꯑꯣꯏ ꯉꯝꯕ꯭ꯔꯥ ꯉꯝꯗ ꯍꯤꯟꯗꯤ ꯉꯝꯕ꯭ꯔꯥ ꯉꯝꯗ ꯑꯗꯨꯗꯨꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯑꯅꯝꯕꯅꯦ ꯊꯕꯛ ꯊꯥꯡꯁꯤꯗꯤꯅꯦ ꯃꯣꯏ ꯑꯇꯩꯁꯤꯡꯗꯤ ꯍꯥꯏꯗꯤ ꯑꯁꯥꯃꯤꯁ ꯃꯁꯥ ꯃꯤꯁꯤꯡꯁꯤꯗꯤꯅꯦ ꯃꯁꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯣꯏꯅ ꯑꯣꯏꯅ ꯑꯣꯏꯕꯗꯨꯅꯅꯦ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯣꯏꯅ ꯕꯦꯡꯒꯣꯂꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯩꯈꯣꯏꯁꯤꯒꯤ ꯒ꯭ꯋꯥꯂꯥꯒ ꯃꯌꯥꯝ ꯆꯪꯉꯤꯁꯤꯡꯁꯦ ꯃꯣꯏꯅ ꯍꯤꯟꯗꯤꯗ ꯃꯣꯏꯅ ꯍꯤꯟꯗꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯣꯏꯔꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯅ ꯏꯪꯂꯤꯁꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯇꯝꯍꯧꯗꯕ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯈꯔ ꯁꯣꯟꯖꯕ ꯑꯩꯈꯣꯏꯁꯤꯅꯅꯦ ꯑꯗꯨꯅꯤ ꯈꯪꯉꯕ ꯍꯥꯏꯗꯣ ꯏꯪꯂꯤꯁꯀꯤ ꯃꯤꯅꯤꯡꯁꯦ ꯍꯥꯏꯗꯤ ꯋꯥꯔꯗ ꯑꯔꯨ ꯑꯔꯨꯕ ꯌꯥꯝ ꯌꯥꯎꯔꯦ ꯌꯥꯎꯋꯤꯅꯀꯣ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯃꯤꯅꯤꯡ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝꯁꯦ ꯇꯝꯃꯛꯇꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅꯤꯡ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯕꯛꯁꯦ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯑꯗꯣ ꯑꯋꯥꯕꯗꯣ ꯃꯥꯅꯤꯗꯩꯗꯤ ꯏꯪꯂꯤꯁ ꯃꯦꯗꯤꯌꯝ ꯇꯝꯃꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯏꯗꯣꯏ ꯂꯥꯏꯔꯒ ꯑꯅꯝꯕ ꯌꯦꯡꯉꯨꯀꯣ ꯂꯥꯏꯔꯤꯛꯇꯅꯦ ꯈꯔ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯐꯔꯕ ꯐꯤꯖꯤꯀꯦꯜꯗ ꯂꯩꯍꯧꯗ꯭ꯔꯣꯕꯅꯤ ꯑꯧ ꯌꯦꯁ ꯆꯨꯝꯃꯦ ꯑꯆꯨꯝꯕꯅꯦ ꯐꯤꯖꯤꯀꯦꯜꯗ ꯌꯥꯝꯅ ꯐꯔꯕ ꯂꯥꯏꯔꯤꯛꯇ ꯂꯩꯍꯧꯔꯦ ꯂꯩꯍꯧꯗ꯭ꯔꯣꯕꯅꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯑꯅꯤꯃꯛ ꯄꯤꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯨꯔꯥ ꯃꯔꯝꯗꯤ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯐꯕ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯐꯕ ꯃꯤꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯝ ꯄꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯂꯩꯗꯅꯀꯣ ꯊꯣꯛꯇꯕꯅꯤꯅ ꯃꯥꯁꯦ ꯁꯨꯝ ꯂꯥꯏꯔꯤꯛꯇ ꯄꯥꯔ ꯂꯩꯔꯕꯅꯤꯅꯅꯦ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯐꯤꯖꯤꯀꯦꯜꯗ ꯂꯩꯍꯧꯕ ꯍꯥꯏꯗꯤ ꯃꯁꯥꯗꯣ ꯆꯦꯟꯅ ꯆꯣꯡꯅ ꯌꯥꯎꯗꯕ ꯁꯥꯟꯅꯒꯗꯕ ꯄꯥꯡꯒꯟꯗꯣ ꯌꯥꯎꯗꯕ ꯑꯗꯨꯗꯣ ꯌꯥꯎꯗ꯭ꯔꯦ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯀꯣꯛ ꯊꯥꯗꯅ ꯂꯩꯔꯕꯅꯤꯅ ꯃꯥꯁꯦ ꯈꯪꯉꯕ ꯑꯗꯨꯗꯨꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯐꯤꯖꯤꯀꯦꯜꯗ ꯑꯃꯨꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤ ꯈꯪꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯎꯅꯦ ꯁ꯭ꯀꯨꯜ ꯀꯥꯎꯅꯦ ꯍꯥꯏꯔꯒ ꯁ꯭ꯀꯨꯜꯗꯣ ꯀꯥꯅꯤꯡꯗ꯭ꯔꯦ ꯁꯥꯟꯅ ꯈꯣꯠꯅꯕ ꯆꯦꯟꯕ ꯆꯣꯡꯕ ꯑꯗꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯗꯨ ꯁꯥꯟꯅꯕ ꯗꯥ ꯁꯥꯟꯅꯕ ꯂꯧ ꯈꯥꯎꯕ ꯑꯃꯨꯛ ꯆꯠꯄ ꯑꯗꯨꯒꯨꯝꯕꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯆꯦꯟꯕꯁꯤꯗ ꯌꯥꯝꯅ ꯉꯝꯃꯅꯦꯕ ꯐꯣꯀꯁ ꯐꯣꯀꯁ ꯇꯧ ꯇꯧꯕ ꯉꯝꯃꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯇꯝꯍꯧꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯨꯗ ꯋꯥꯠꯄ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯏꯁꯥꯃꯛꯅ ꯇꯧꯖꯔꯤꯁꯦ ꯊꯦꯡꯅꯖꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯂꯥꯏꯔꯤꯛꯇꯣ ꯏꯃꯥꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯆꯪꯗꯣꯏꯔꯣ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯐꯥꯏꯕꯔ ꯑꯃ ꯂꯧꯁꯤꯜꯂꯨ ꯏꯆꯞ ꯍꯦꯛ ꯆꯞꯄꯗꯅ ꯐꯥꯏꯕꯔ ꯂꯧꯁꯤꯜꯂꯛꯑꯦ ꯁꯣꯝꯗ ꯀꯩꯅꯣꯒꯤ ꯆꯠꯄꯒꯤ ꯑꯣꯀꯥꯠ ꯂꯩꯇꯗꯅ ꯉꯥꯡꯅꯔꯤ ꯃꯊꯛꯇ ꯐꯥꯏꯕꯔ ꯂꯧꯁꯤꯜꯂꯨꯒ ꯍꯥꯏꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡ ꯇꯥꯔꯤꯕ ꯁꯔꯁꯦ ꯈꯪꯉꯕ ꯅꯪꯅꯦ ꯃꯦꯠꯁꯦ ꯁꯨꯃꯥꯏꯅ ꯏꯕꯗꯅꯦ ꯈꯪꯉꯕ ꯃꯥ ꯁꯨꯝ ꯃꯦꯠꯇꯨꯅꯦ ꯀꯩ ꯍꯥꯏꯕ ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯂꯣꯏꯔꯅꯤ ꯍꯥꯏ ꯀꯩ ꯍꯥꯏꯕ ꯅꯄꯨꯟꯁꯤꯗꯣ ꯃꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅꯤ ꯃꯥꯏꯗꯣ ꯑꯣꯏꯔꯅꯤ ꯍꯥꯏꯔꯣ ꯍꯥꯏꯗꯤꯅꯦ ꯃꯦꯠꯁꯦ ꯅꯪꯔꯣ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤꯅꯦ ꯃꯦꯠꯁꯦ ꯎꯕꯒꯅꯦ ꯃꯥꯅꯦ ꯑꯗꯨꯝ ꯀꯠꯊꯠꯂꯤꯕꯣ ꯍꯥꯏꯗꯤ ꯗꯨꯕꯥꯏꯗ ꯑꯪꯀ ꯇꯧꯗꯕꯤꯗ ꯗꯨꯕꯥꯏꯗ ꯆꯦꯟꯈ꯭ꯔꯣ ꯗꯨꯕꯥꯏꯗ ꯆꯦꯟꯈ꯭ꯔꯣ ꯐꯥꯏꯕꯔꯗꯣ ꯍꯥꯡꯕꯅꯦ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯣ ꯆꯦꯟꯈ꯭ꯔꯣ ꯆꯦꯜꯂꯣ ꯍꯥꯏꯕ ꯍꯣꯡꯕꯅꯤ ꯑꯣ ꯍꯥꯏꯕ ꯗꯨꯕꯥꯏꯗ ꯆꯦꯟꯈ꯭ꯔꯣ ꯐꯥꯏꯕꯔꯗꯣ ꯍꯣꯡꯕꯅꯤ ꯍꯣꯡꯕꯅꯤ ꯂꯥꯏꯔꯤꯛꯀꯤ ꯅꯥꯝꯗ ꯆꯤꯟꯊꯤꯕꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉ ꯇꯣꯛꯀꯅꯤ ꯅꯪ ꯀꯔꯤ ꯁꯤꯕꯁꯇꯥꯟ ꯐꯪꯗꯕꯒꯤ ꯉꯥꯡꯉꯨꯅꯦ ꯁꯤꯕꯁꯇꯥꯟ ꯆꯠꯄ ꯐꯪꯗꯕꯒꯤꯅꯤꯁꯦ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯗꯣ ꯇꯥꯏꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯥꯏꯅꯔꯛꯑꯦ ꯌꯦꯁ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯀꯣꯛꯇ ꯆꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯍꯔꯥꯎꯗꯅ ꯅꯨꯡꯉꯥꯏꯗꯅ ꯂꯩꯔꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯕ꯭ꯔꯥ ꯐꯃꯨꯡꯗ
ꯀꯩꯗꯧꯗꯣꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯐꯠꯇꯤ ꯐꯠꯇꯦꯗꯀꯣ ꯅꯨꯄꯥꯅ ꯑꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯦ ꯐꯠꯇꯕꯁꯦ ꯑꯗꯨꯒ ꯈꯥꯏꯅ ꯂꯩꯔꯣ ꯅꯨꯄꯥ ꯃꯌꯥꯝꯗ ꯑꯩ ꯈꯥꯏꯒꯦ ꯈꯥꯏꯒꯦ ꯈꯥꯏꯅꯤ ꯉꯁꯥꯏꯗꯤ ꯎꯔꯕ ꯃꯌꯥꯝ ꯈꯥꯏꯔꯤꯗꯨꯔꯕ ꯈꯥꯏꯅꯤ ꯑꯩ ꯑꯣꯏꯗꯤ ꯉꯁꯥꯏꯅ ꯂꯥꯛꯑꯅꯤ ꯌꯨꯝꯗ ꯆꯪꯉꯛ ꯆꯦꯟꯗꯣꯛ ꯐꯨꯕꯅ ꯁꯤꯔꯅꯤ ꯁꯤ ꯏꯅꯥꯛꯇ ꯂꯩꯇꯕꯩꯁꯨ ꯇꯧꯕ ꯋꯥꯅꯤ ꯑꯣꯔꯦꯀꯤ ꯍꯤꯌꯔ ꯅꯪꯅ 40 ꯔꯨꯄꯤꯁ ꯊꯥꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯑꯩꯉꯣꯟꯗ ꯆꯪꯗꯣꯏꯔꯣ ꯀꯩꯅꯣ ꯊꯥꯗ꯭ꯔꯤꯗꯣ ꯐꯕ ꯀꯧꯗ꯭ꯔꯣꯏ ꯀꯔꯤ ꯍꯥꯏꯅꯣ ꯊꯥꯗ꯭ꯔꯤꯗꯣ ꯐꯕ ꯀꯧꯗ ꯀꯔꯤ ꯐꯔꯤꯕ ꯃꯤꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯕ ꯃꯊꯧ ꯇꯥꯏ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯄꯣꯏꯟꯅꯦ ꯁꯤ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯃꯥꯅ ꯏꯕꯥꯅꯤꯗ ꯔꯤꯂꯦꯁꯟ ꯁꯨꯛꯖꯥꯝ ꯀꯨꯏꯅ ꯂꯩꯔꯛꯑꯒ ꯔꯤꯂꯦꯁꯟ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯖꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯥꯗ꯭ꯔꯤꯁꯦ ꯌꯦꯁ ꯑꯗꯨꯗꯤ ꯑꯆꯨꯝꯕꯅꯤ ꯊꯥꯖꯗ꯭ꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯅꯗꯣꯏꯕ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯥ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯊꯥꯗ꯭ꯔꯤꯗꯣ ꯐꯕ ꯅꯠꯇ꯭ꯔꯣ ꯀꯣ ꯃꯌꯥꯝ ꯇꯤꯟꯅꯒꯦꯅ ꯍꯥꯏꯔꯤꯅꯤ ꯑꯩ ꯂꯥꯏꯐꯁꯤꯒ ꯍꯥꯏꯔꯣ ꯌꯥꯝ ꯍꯥꯏꯔꯕ ꯋꯥꯁꯦ ꯆꯥꯎꯊꯣꯛꯑꯦ ꯑꯁꯤꯒꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯍꯣꯔꯦꯟ ꯇꯣꯛꯆꯔꯁꯦ ꯁꯤꯡꯖꯨ ꯁꯤꯡꯖꯨ ꯆꯥꯅꯤ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯆꯠꯄ ꯐꯪꯗꯕꯒꯤ ꯂꯥꯏꯚ ꯊꯥꯖꯔꯒꯦ ꯁꯤꯡꯖꯨ ꯆꯥꯅ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯑꯗꯨ ꯁ꯭ꯋꯥꯏ ꯇꯧꯁꯤꯗꯅ ꯆꯤꯀꯣ ꯉꯝꯗꯔꯦ ꯀꯩ ꯍꯥꯏꯅꯣ ꯀꯅꯥꯅꯣ ꯉꯝꯃꯤꯗꯀꯣ ꯅꯨꯄꯤ ꯅꯣꯏꯅ ꯉꯝꯕꯁꯦ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯅꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯑꯣ ꯀꯩ ꯍꯥꯏꯕ ꯅꯣꯏꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯊꯥꯗꯔꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯑꯗꯨꯅꯤꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯤꯉꯩ ꯊꯥꯔꯤꯉꯩ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯌꯥꯗ꯭ꯔꯗꯤ ꯂꯩꯇꯦ ꯑꯩꯁꯨ ꯂꯩꯇꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯦ ꯊꯥꯗꯗꯤ ꯂꯩꯇꯦ ꯃꯣꯏ ꯃꯇꯝ ꯌꯧꯔꯛꯑꯗꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯤꯅ ꯅꯨꯄꯥ ꯆꯠꯄꯗꯅ ꯌꯥꯝꯅ ꯌꯥꯗꯕ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ ꯈꯪꯗꯦꯗ ꯑꯩ ꯃꯤꯅ ꯁꯥꯎꯅꯤꯡꯉꯤꯗ ꯆꯠꯄꯗꯅ ꯌꯥꯗꯕ ꯐꯠꯇꯦ ꯅꯣꯏꯅ ꯐꯠꯇꯕꯁꯤꯁꯨ ꯐꯖꯅ ꯐꯠꯇꯦꯀꯣ ꯑꯣ ꯑꯠꯁꯥ ꯀꯩꯅꯣ ꯑꯣꯔꯦꯀꯤ ꯍꯤꯌꯔꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯌꯦꯡꯉꯤꯕ ꯌꯦꯡꯗ꯭ꯔꯤꯕ ꯈꯪꯗꯦ ꯑꯣꯔꯦꯀꯤ ꯍꯤꯌꯔ ꯁꯤꯁꯦ ꯀꯅꯥ ꯌꯦꯡꯗꯦ ꯎꯕ ꯌꯥꯕ꯭ꯔꯥꯕ ꯑꯩꯕꯨ ꯂꯥꯏꯐꯁꯦ ꯊꯥꯏꯁꯦ ꯍꯩꯕꯨ ꯍꯩꯇꯕꯨ ꯊꯥꯏ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯌꯥꯗꯦ ꯌꯥꯗꯦꯀꯣ ꯑꯣꯔꯦꯒꯤ ꯍꯤꯌꯔꯁꯦ ꯌꯥꯝ ꯐꯩꯌꯦ ꯀꯅꯥꯅꯣꯝꯇ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯃꯥ ꯂꯨꯄꯥ 40 ꯊꯥꯔꯛꯏꯗꯣ ꯑꯗꯨ ꯑꯩꯒꯤ ꯁꯤꯗꯩꯗ ꯆꯪꯉꯤꯁꯦ ꯌꯦꯡꯉꯨ ꯊꯦꯡꯀ꯭ꯌꯨ ꯑꯣꯔꯦꯀꯤ ꯍꯤꯌꯔ ꯃꯃꯥꯡꯗꯁꯨ ꯊꯥꯔꯛꯄꯅꯤ ꯁꯨꯃꯥꯏꯅꯁꯨ ꯊꯥꯕ ꯌꯥꯅꯕ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯅꯪꯅ ꯊꯥꯔꯛꯑꯒ ꯈꯪꯉꯤ ꯁꯨꯄꯔ ꯆꯠ ꯀꯧꯋꯦ ꯅꯪꯗꯣ ꯅꯪꯗ ꯆꯪꯗꯣꯏꯅꯤ ꯑꯠꯁꯥ ꯑꯗꯣ ꯅꯪꯉꯣꯟꯗꯩꯗꯤ ꯄꯩꯁꯥ ꯀꯛꯏꯔꯥ ꯍꯥꯏꯕꯗꯨꯗꯣ ꯑꯩꯅꯁꯨ ꯃꯤ ꯑꯇꯣꯞꯄꯗ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯃꯤ ꯑꯇꯣꯞꯄꯗ ꯊꯥꯔꯒꯅ ꯑꯩꯉꯣꯟꯗꯒꯤ ꯀꯛꯇꯣꯏꯖꯥꯠꯂꯥ ꯍꯥꯏꯕ ꯂꯨꯍꯣꯡꯕꯒ ꯅꯪꯁꯦ ꯌꯥꯄꯣꯠꯇꯦ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯑꯣꯔꯦꯀꯤ ꯍꯤꯌꯔ ꯑꯈꯪꯕ ꯃꯤꯗꯤ ꯃꯥꯜꯂꯦ ꯀꯣ ꯑꯈꯪꯕ ꯇꯧꯔꯤꯅꯤ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯂꯥꯏ ꯃꯣꯏꯁꯤꯡꯁꯤꯅꯅꯦ ꯁꯥꯕ ꯃꯃꯤꯡꯁꯤꯡꯁꯤꯅꯦ ꯈꯪꯉꯕ ꯃꯤꯡꯅ ꯑꯃ ꯊꯝꯕꯅ ꯑꯃ ꯊꯝꯗꯅꯅꯦ ꯑꯗꯨꯝ ꯀꯣꯛꯁꯦ ꯉꯥꯎꯍꯜꯂꯤ ꯂꯥꯏ ꯁꯥꯏꯕ ꯃꯔꯛꯇ ꯃꯔꯛꯇ ꯂꯥꯏ ꯁꯥꯏ ꯍꯣꯏ ꯃꯤ ꯑꯃꯗ ꯑꯃ ꯍꯥꯏꯔꯒ ꯇꯧꯔꯝꯕꯅ ꯑꯃ ꯑꯗꯨꯗꯣ ꯇꯨꯡꯗ ꯈꯪꯒꯅꯤ ꯀꯌꯥꯝ ꯑꯣꯏꯗꯕꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯄꯨꯟꯁꯤꯗ ꯍꯣꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯤ ꯑꯃ ꯍꯥꯏꯔꯝꯕꯅ ꯑꯃꯗ ꯑꯃ ꯇꯧꯕꯅ ꯑꯃ ꯍꯥꯏꯔꯒ ꯇꯧꯕꯅꯤ ꯇꯧꯔꯝꯕꯅ ꯌꯥꯝꯅ ꯑꯃ ꯑꯩ ꯅꯪꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯈꯤꯗꯦ ꯇꯨꯡꯗ ꯑꯩ ꯂꯥꯏꯔꯤꯛ ꯈꯪꯒꯅꯤ ꯄꯥꯗꯣꯏꯅꯤ ꯍꯥꯏꯅ ꯀꯌꯥꯝ ꯅꯪ ꯑꯣꯏꯗꯕꯅ
ꯑꯩꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯁꯪꯁꯥꯔꯒꯤ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯪ ꯐꯠꯇꯕ ꯈꯪꯕ ꯅꯪ ꯐꯠꯇꯕ ꯊꯥꯖꯗꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯣꯔꯦꯀꯤ ꯍꯤꯌꯔꯅ ꯍꯥꯏꯕ ꯁꯪꯁꯥꯔꯒꯤ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯪ ꯐꯠꯇ ꯊꯥꯖꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯥꯏꯁꯤꯕꯣ ꯃꯤꯅꯤꯡꯂꯦꯁ ꯑꯣꯏꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯁꯪꯁꯥꯔꯒꯤ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯪ ꯐꯠꯇ ꯊꯥꯖꯗꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯅꯪꯁꯤ ꯏꯕꯗ ꯀꯩꯅꯣ ꯋꯥꯔꯗ ꯑꯃ ꯂꯤꯊꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯅꯨꯄꯥꯒꯤ ꯃꯒꯨꯟ ꯈꯪꯕ ꯇꯟꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯆꯥ ꯂꯣꯏꯁꯜꯂꯨꯔꯁꯣ ꯄꯨꯡ 11:30 ꯑꯁꯤ ꯍꯧꯖꯤꯛ ꯆꯠꯂꯗꯤ ꯄꯨꯡ ꯀꯌꯥꯗ ꯌꯧꯒꯅꯤ 12:30 ꯇꯥꯔꯅꯤ ꯑꯌꯧꯕꯗ ꯑꯩꯈꯣꯏ ꯂꯣꯏꯁꯟꯕꯗ ꯑꯙꯥ ꯘꯟꯇꯥ ꯄꯨꯡ 12 ꯌꯧꯕꯗ 1 ꯍꯜꯂꯛꯄꯗ 2 ꯏꯕꯥꯅꯤꯅ ꯗꯥꯏꯔꯦꯛ ꯃꯟꯗꯤꯔ ꯆꯠꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯟ ꯂꯦꯡꯅꯔꯝꯒꯅꯦꯕ ꯏꯕꯥꯅꯤ ꯌꯧꯕ ꯃꯇꯝꯗ ꯂꯥꯏꯟ ꯂꯦꯡꯉꯝꯃꯔꯣꯏ ꯗꯥꯏꯔꯦꯛ ꯆꯪꯒꯨꯁꯥꯏ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯝꯗ ꯍꯪꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯂꯩꯇꯦ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯌꯦꯠꯀꯅꯨ ꯍꯧꯖꯤꯛꯁꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯧꯔꯦ ꯅꯪꯒꯤꯗꯃꯛ ꯈꯜꯂꯨꯕ ꯍꯥꯎ ꯑꯗꯨ ꯖꯥꯟꯕꯅꯤ ꯇꯨ ꯑꯩꯗꯤ ꯈꯪꯕ ꯉꯝꯗꯦꯕꯣ ꯀꯩꯕꯣ ꯃꯥ ꯍꯥꯏꯁꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯦ ꯑꯩ ꯂꯍꯥꯟꯗꯒꯤ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯁꯦꯀꯣ ꯑꯩ ꯎꯕ ꯉꯝꯗꯦ ꯂꯍꯥꯟꯗꯒꯤ ꯄ꯭ꯔꯣꯒꯥꯝꯗꯨ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯔꯕ ꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗꯕꯅꯤꯀꯣ ꯁꯥꯎꯅꯤꯡꯕꯅꯤꯅ ꯀꯩꯅꯣ ꯀꯩꯁꯨꯝ ꯉꯔꯥꯡꯗꯒꯤ ꯇꯧꯅꯤꯡꯗꯕꯅꯤ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯅꯤꯡꯗꯦ ꯊꯣꯡꯗꯦ ꯆꯥꯛ ꯉꯁꯥꯏ ꯊꯣꯡꯅꯤꯡꯗꯦ ꯉꯔꯥꯡꯗꯒꯤ ꯇꯣ ꯑꯩꯅ ꯂꯥꯏꯐꯇ ꯌꯥꯝ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯀꯣꯟꯅ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯇ꯭ꯔꯃꯤꯅ ꯑꯩ ꯂꯥꯏꯔꯤꯛꯇꯨ ꯀꯣꯛꯇ ꯆꯪꯉꯣ ꯌꯥꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯤꯗ꯭ꯔꯦ ꯊꯥꯒꯦꯅ ꯊꯥꯔꯤꯕ ꯈꯔ ꯅꯨꯡꯉꯥꯏꯅꯕꯩ ꯏꯟꯖꯥꯡ ꯊꯣꯛꯅꯕꯩ This message is helpful. ꯍꯣꯝ ꯄꯥꯔꯛꯀꯅꯨ ꯁꯣꯜꯂꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯕꯦꯝ ꯆꯅꯨ ꯃꯕꯦꯝ ꯃꯆꯅꯨ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯥꯗꯤ ꯑꯩ ꯈꯪꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯤ ꯂꯥꯛꯇ꯭ꯔꯗꯤ ꯊꯥꯕ ꯃꯤꯗꯨꯒꯒꯤ ꯀꯛꯀꯅꯤ ꯊꯥꯕ ꯃꯤꯗꯤ ꯆꯪꯗꯣꯏꯅꯦ ꯀꯛꯇ꯭ꯔꯗꯤ ꯊꯥꯕ ꯃꯤꯗꯨ ꯀꯩ ꯀꯛꯀꯅꯤ ꯊꯥꯕ ꯃꯤꯗ ꯆꯪꯗꯣꯏꯅꯤ ꯑꯣ ꯑꯗꯨꯃꯥꯏꯅꯁꯨ ꯆꯥꯟꯅꯕ ꯑꯣꯏꯔꯦ ꯑꯗꯣ ꯅꯪ ꯄꯥꯝꯃꯨꯗ꯭ꯔꯣ ꯊꯥꯔꯛꯏꯁꯦ ꯅꯪ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯈꯔ ꯌꯥꯝ ꯊꯥꯖꯤꯜꯂꯛꯑꯣ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯨꯟꯁꯤꯗ ꯖꯦꯠꯇꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯠꯄ ꯐꯪꯗꯕꯒꯤꯗꯃꯛ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯜꯂꯨ ꯑꯗꯨꯅ ꯇꯨꯡꯗ ꯃꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯃꯔꯖꯤ ꯑꯩꯉꯣꯟꯗ ꯂꯩ ꯃꯤ ꯑꯣꯏꯍꯟꯕ ꯑꯣꯏꯍꯟꯗꯕ ꯍꯥꯏꯗꯣ ꯑꯩꯅ ꯉꯁꯤꯈꯛ ꯂꯥꯏꯔꯤꯛ ꯊꯥꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯣꯏꯒꯗꯕ ꯂꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯁꯨ ꯑꯣꯏꯅꯤ ꯀꯩꯅꯣ ꯍꯩ ꯑꯗꯨꯗꯤ ꯍꯦꯟꯖꯟꯃꯜꯂꯦ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯗꯤ ꯍꯣꯠꯅꯔꯁꯨ ꯑꯣꯏꯗꯕꯅꯤ ꯂꯥꯏꯕꯛ ꯄꯦ ꯍꯦ ꯁꯤꯗ ꯏꯔ ꯊꯥꯔꯕꯗꯤ ꯀꯥꯟꯅꯔꯣꯏ ꯉꯁꯤꯗꯩ ꯅꯪꯒꯤ ꯂꯥꯏꯔꯤꯛꯀꯤ ꯑꯩꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯋꯥꯎ ꯈꯟꯕꯤꯅꯨꯅꯗꯣ ꯍꯣꯏ ꯁꯤꯝꯄꯇꯤ ꯇꯧꯔꯣ ꯑꯉꯝꯕ ꯑꯉꯝꯕ ꯇꯧꯔꯣ ꯂꯣꯟꯗꯤ ꯂꯣꯜꯂꯤꯕ ꯋꯥ ꯂꯧꯁꯟ ꯉꯝꯗꯦ ꯀꯥꯟꯅꯗꯦ ꯄꯥꯎ ꯗꯤꯅꯥ ꯑꯃ ꯄꯥꯎ ꯈꯪꯅꯕ ꯂꯣꯏꯁꯜꯂꯝꯃꯣ ꯂꯧ ꯂꯥꯛꯀꯦ ꯂꯧ ꯂꯥꯛꯀꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯃꯤꯁꯛ ꯈꯪꯗꯅ ꯑꯩ ꯆꯠꯂꯣꯏ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯀꯣꯟꯁꯔꯠ ꯄꯨꯒꯦ ꯍꯥꯏꯔꯣ ꯀꯣꯟꯁꯔꯠꯅꯤ ꯁꯤꯕꯣꯁꯇꯥꯟ ꯄꯨꯒꯦ ꯍꯥꯏꯔꯣ ꯀꯣꯟꯁꯔꯠꯅꯤ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯇꯤꯀꯦꯠ 4 ꯂꯩ ꯑꯗꯨ ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯣ ꯉꯁꯤ ꯍꯥꯏꯕ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯣꯏꯔ ꯄꯥ ꯉꯝꯗꯦ ꯑꯩꯅ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯉꯁꯤ ꯍꯥꯏꯕ ꯂꯩꯔꯤꯕ ꯉꯁꯤ ꯍꯥꯏꯕ ꯂꯩꯔꯤꯕ ꯅꯪꯒꯤ ꯉꯁꯤ
ꯇꯥꯡꯁꯦ ꯂꯣꯏꯔꯣꯏ ꯉꯁꯤ ꯇꯪꯁꯦ ꯂꯣꯏꯔꯣꯏ ꯍꯥꯏꯕ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗ ꯉꯁꯤ ꯍꯥꯏꯕ ꯂꯩꯔꯤꯐꯥꯎ ꯅꯪꯒꯤ ꯉꯁꯤ ꯇꯪꯁꯦ ꯂꯣꯏꯔꯣꯏ ꯍꯥꯏꯕ ꯅꯣꯏ ꯅꯨꯡꯁꯥꯏ ꯎꯔꯨ ꯂꯩ ꯑꯩ ꯀꯣꯡꯉꯥꯏ ꯑꯩ ꯄꯥꯕ ꯉꯝꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦꯕ ꯉꯁꯤ ꯇꯪꯁꯦ ꯂꯣꯏꯔꯣꯏ ꯍꯥꯏꯕ ꯑꯣ ꯉꯁꯤꯒꯤ ꯗꯤꯟꯁꯦ ꯑꯩꯒꯤꯅꯦ ꯉꯁꯤ ꯂꯩꯔꯤꯕꯣ ꯍꯥꯏꯕꯁꯦ ꯂꯣꯏꯔꯣꯏ ꯍꯥꯏꯕ ꯗꯤꯁꯥ ꯄ꯭ꯔꯣꯒꯥꯝ ꯈꯨꯗꯤꯡꯒꯤ ꯑꯩ ꯍꯥꯏꯗꯅ ꯀꯤ ꯑꯩ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯑꯩ ꯉꯁꯤꯅ ꯑꯗꯨꯅꯤ ꯉꯁꯤꯅꯤ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤꯅꯀꯣ ꯆꯍꯤ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ ꯆꯍꯤꯗ ꯑꯃꯨꯔꯛꯇꯪ ꯑꯗꯨ ꯇꯧꯅꯤꯅ ꯗꯦꯜꯂꯤ ꯆꯠꯀꯦꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯗꯣ ꯑꯩꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯍꯟꯅꯨꯔꯛꯇꯣꯏꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯍꯟꯅꯨꯔꯛꯏ ꯍꯟꯅꯨꯔꯛꯑꯅꯤ ꯑꯩ ꯍꯟꯅꯨꯔꯛꯇꯣꯔꯦ ꯃꯊꯪ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯊꯥꯖꯕ꯭ꯔꯥ ꯑꯩ ꯍꯟꯗꯛ ꯆꯍꯤ 16 ꯐꯥꯗꯣꯏꯕ ꯖꯨꯟꯗ ꯑꯗꯨꯃꯥꯏ ꯍꯅꯨꯕꯤ ꯍꯥꯏꯅꯨ ꯐꯥꯔꯦ ꯂꯧꯔꯥ ꯆꯍꯤ ꯀꯨꯟꯇꯔꯨꯛ ꯁꯣꯔꯤ ꯀꯩꯅꯣ ꯍꯅꯨꯕꯤ ꯐꯥꯔꯦ ꯍꯥꯏꯔꯣ ꯁꯤꯕꯣꯁꯊꯥꯟꯗꯒꯤ ꯅꯪ ꯂꯧ ꯂꯥꯛꯀꯦ ꯑꯗꯨꯒꯒꯤ ꯋꯤꯟꯇꯔ ꯐꯦꯁ ꯆꯠꯁꯤ ꯁꯤ ꯃꯣꯔ ꯃꯈꯥꯗ ꯑꯃꯨꯛ ꯏꯔꯤꯕ ꯃꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯒ ꯂꯩꯔꯦ ꯊꯣꯛꯇꯦ ꯁꯤ ꯃꯣꯔ ꯍꯥꯏꯅ ꯏꯔꯤꯁꯤ ꯃꯥ ꯏꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯝꯃꯨ ꯕꯨꯖꯥꯕꯨ ꯌꯥꯗꯦ ꯁꯤꯗꯣꯔꯦ ꯍꯣ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯃꯤ ꯃꯁꯛ ꯇꯥꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯦ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯈꯪꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤꯁꯦ ꯃꯔꯛꯇ ꯂꯥꯛꯏ ꯁꯥꯕ ꯎꯝ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯆꯠꯂꯔꯣꯏ ꯑꯗꯨꯅꯤ ꯊꯕꯛ ꯍꯥꯏꯗꯣ ꯈꯨꯆꯤꯟꯁꯦ ꯅꯣꯏ ꯈꯪꯉꯔꯣꯏ ꯅꯣꯏ ꯊꯕꯛ ꯂꯩꯇꯕ ꯃꯤ ꯅꯠꯇꯦꯅꯦ ꯄ꯭ꯔꯣꯒꯥꯝ ꯈꯨꯗꯤꯡꯒꯤ ꯆꯠꯇꯣꯏꯗꯣ ꯑꯩꯈꯣꯏ ꯈꯨꯆꯤꯟꯁꯦ ꯊꯕꯛ ꯌꯥꯝ ꯑꯩꯈꯣꯏ ꯆꯤꯜꯂꯦ ꯊꯕꯛ ꯏꯅꯥꯛꯇ ꯃꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯁꯣꯔꯥꯠ ꯂꯩꯔꯤꯅꯤ ꯈꯪꯉꯕ ꯑꯁꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯑꯁꯤꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯤꯗ ꯑꯩꯉꯣꯟꯗ ꯉꯁꯤꯗꯩ ꯂꯥꯏꯔꯤꯛꯀꯤ ꯏꯁꯄꯦꯂꯤꯡꯗꯣ ꯐꯖꯅ ꯏꯔꯛꯎ ꯈꯪꯉꯕ ꯃꯤꯗ ꯑꯩ ꯄꯥꯕ ꯑꯩꯉꯣꯟꯗ ꯍꯩꯇꯦ ꯀꯩꯁꯨ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯂꯥꯏꯐꯇ ꯍꯥꯏꯌꯨ ꯂꯣꯏꯔꯦ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯅꯪꯒꯤ ꯃꯨꯛ ꯍꯣꯏ ꯂꯣꯏꯔꯦꯅ ꯉꯔꯥꯡꯗꯩꯁꯨ ꯏꯕꯥꯅꯤ ꯃꯔꯤ ꯂꯣꯏꯅꯔꯦꯗꯅ ꯂꯣꯏꯅꯔꯦ ꯊꯥꯖꯕ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯑꯩꯅꯗꯤ ꯊꯥꯖꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯒꯤ ꯄꯨꯊꯣꯛꯅꯔꯒ ꯋꯥ ꯉꯥꯡꯅꯁꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯉꯥꯡꯉꯛꯀꯦ ꯂꯥꯏꯚꯅꯤ ꯊꯥꯔꯤꯁꯦ ꯀꯥꯟꯅꯗꯦ ꯎꯝ ꯑꯗꯨꯗꯤ ꯅꯣꯏ ꯃꯊꯛꯇ ꯂꯩꯅ ꯅꯠꯇ꯭ꯔꯣ ꯃꯥ ꯈꯟꯅꯕ ꯃꯥꯅꯤ ꯊꯤꯔꯛꯏꯖꯦꯔꯣꯕ ꯑꯩꯉꯣꯟꯗꯅꯦ ꯑꯩꯅꯅꯦ ꯍꯔꯥꯎꯅꯅꯦ ꯅꯨꯡꯉꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯏꯁꯦ ꯃꯥ ꯊꯥꯅꯤꯡꯗꯦ ꯈꯟꯅꯕ ꯊꯤꯔꯅꯤ ꯀꯃꯦꯟꯁꯦ ꯇꯧꯔꯒ ꯈꯟꯅꯕ ꯊꯤꯔꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅ ꯆꯤꯟꯗꯒꯤꯅꯦ ꯂꯥꯛꯀꯅꯤ ꯐꯠꯇꯕꯁꯦ ꯊꯣꯛꯍꯟꯗꯒꯤ ꯍꯣꯠꯅꯔꯤꯕ ꯊꯣꯛꯍꯟꯗꯒꯤꯗꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯈꯥꯡꯉꯝꯗꯕꯅꯤꯅ ꯐꯠꯇꯕ ꯊꯣꯛꯂꯛꯑꯅꯤꯅ ꯐꯠꯇꯕ ꯊꯣꯛꯂꯛꯑꯒꯗꯣ ꯑꯩꯗꯤ ꯐꯠꯇꯕꯅ ꯑꯩꯅ ꯇꯥꯗꯣꯏꯕ ꯑꯗꯩ ꯑꯩ ꯌꯥꯝ ꯅꯨꯄꯥꯅ ꯌꯥꯎꯔꯨ ꯌꯥꯄꯣꯠꯇꯦ ꯆꯨꯝꯍꯧꯗꯣꯏꯕ ꯑꯩ ꯌꯥꯝ ꯌꯥꯎꯔꯨ ꯌꯥꯄꯣꯠꯇꯦ ꯑꯩ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯁꯨꯝ ꯊꯝꯖꯔꯛꯀꯦ ꯅꯣꯏꯕꯥꯅꯤ ꯁꯨꯝ ꯅꯣꯏ ꯃꯁꯦꯟꯒꯤ ꯈꯟꯅꯗ ꯁꯨꯝ खनौबा अंगारों में फूलों का रास्ता है मेरे सामने मेरी राहों की ꯑꯁ ꯀꯅꯥ ꯂꯥꯏꯚ ꯊꯥꯔꯝꯒꯅꯤ ꯐꯣꯇꯣ ꯊꯥꯡꯒꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ 2025 ꯁꯤꯕꯣꯁꯊꯥꯟ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯏꯔꯛꯏꯕ ꯃꯦꯁꯦꯁꯇ ꯅꯪ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯍꯣꯏꯃ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅꯦ ꯅꯪꯅ ꯏꯁꯄꯦꯂꯤꯡꯗꯣ ꯈ꯭ꯋꯥꯏ ꯌꯥꯝ ꯁꯣꯏꯔꯁꯨꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩ ꯍꯥꯏꯅ ꯑꯩ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯐꯖ ꯈꯪ ꯇꯥꯏꯅꯦ ꯁꯤ ꯋꯥꯅꯦ ꯉꯥꯡꯉꯤꯅꯦ ꯀꯩꯅꯣꯝ ꯍꯥꯏꯆꯣ come to work I am waiting at office ꯑꯈꯪꯕ ꯃꯤꯅꯤ ꯑꯈꯪꯕ ꯃꯤ I am already coming brother ꯗꯣ ꯃꯣꯏ ꯃꯁꯦꯟ ꯑꯈꯪꯕ ꯃꯤꯗꯤ ꯈ ꯃꯣꯏꯕꯥꯅꯤ ꯊꯕꯛ ꯁꯨꯃꯤꯟꯅꯕꯅꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯏꯔꯛꯏꯕ I am already ꯃꯦꯁꯦꯁꯇ coming brother ꯍꯥꯏꯕꯅꯤ ꯍꯩꯔꯦ ꯏꯪꯂꯤꯁ ꯈꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯇ꯭ꯔꯦꯅꯤꯡ ꯅꯠꯇꯦ ꯀꯣꯆꯤꯡ ꯃꯦꯁꯦꯁꯇ ꯂꯧꯕ ꯂꯥꯛꯑꯒꯦ ꯈꯪꯒꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ I am already coming understand brother just just come to coming I am I'm waiting for office having it at office yes where you know ꯑꯩꯈꯣꯏꯅꯦ ꯆꯤꯟꯗꯅꯦ ꯂꯣꯟꯊꯣꯛꯄ ꯉꯝꯖꯗ꯭ꯔꯁꯨꯀꯣ ꯅꯣꯏ ꯉꯥꯡꯅꯩꯗꯣ ꯃꯤꯅꯤꯡ ꯈꯪꯈ꯭ꯔꯖꯥꯠꯅꯤ ꯇꯧꯕꯤꯅꯨ ꯀꯃꯦꯟꯗ ꯇꯧꯕꯤꯅꯨ उल्लू बनाया बड़ा मजा आया ओके ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯀꯥꯏꯖꯗꯦ ꯁꯥꯟꯅꯧꯅꯦ ꯏꯪꯂꯤꯁꯇ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯗꯦ ꯆꯠꯂꯣꯏ ꯍꯥꯏꯅ ꯂꯩꯔꯤꯕ ꯄꯨꯕꯤꯔꯁꯨ ꯆꯠꯂꯣꯏ ꯄꯨꯕꯤꯗ꯭ꯔꯁꯨ ꯆꯠꯂꯣꯏ ꯑꯣꯔꯦꯀꯤ ꯍꯤꯌꯔꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯗꯥꯀꯤꯔꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯗꯤ ꯑꯣꯏꯔꯣꯏ
खाइरो नबानीना खाइरो ऐसे ngauhallo Kaya heba chat phangdraga afaba sari choi chat phangdre ha phangdre na phangdaba kai sum kai ba lai jate ngaraga kanade paisa phanggadaba natte thabak tawrugige okay cho thabak chong tawru na sana sai thabak tawgadani ma thabak tawruge kai sona okay ai live thaise ma huran jengde khangaba aduni haido English ma is macinde haije sajani kenyo tori nang ba aigi sakse thado amaga nang thabak suba gamgadro wari loire kukai khangjau baba I'm here in Maspara I am here Maspara la lakpa jade no entry thet khare I am here in Maspa da lay ai ni aduna no entry thet le kai lai no chokro I am here in Maspra doidi no entry thet le khoi sigai siga nupa atoppa changakpa jade haina 우리 테라가 좀 이러면 잡아야 알아. Hari namanya boleh saya yang minta nama tanggung kita ini hoza dia masih bayi. Hoza suni lah yang dia hoza dia nabi malakan. Maka namanya udah pergi. Mau janjian ini terusnya. Kam ni sabi Mau kata apa? Hadi ni sabi tu kam ko lim garo Ini mau kita mau kawan ni hari apa? nong de katang mata naw sawi du mena ra Hoi dua awal. Ayo kan. adu no Ini lo mentai dong. me bra Kamu lebih kamu sudah mentai dong mai memang saja. Nanti si bos tanya mai jauh tak ada nanti kan. Ini kenal dengan lawan dan kenal ni. oh Kamu tu ada lawan dan mana si bos tanya. ye huji ki pi du na hai ma le tala mamma samjo khra Nanti si bos tanya jauh tak ada nanti. Dua desa nang bandar sahabat tadi nang. Ayah ada ni lupa ya kalau tu. I'm here in Maspra oh really just wait oh really adu ngai ro kai I will become Maspra after 5 minutes Lawa 5 minit dah. Huis lawan panas ketup lawan tahu lawan ay opi ke. welcome to Sari Ay opi ram ke. welcome to my Kali na tahu hai no welcome dong. my village welcome to my village Let me send you a helicopter for you. GS then here in Maspra. let me send you Noigi helicopter English City. for GS land Noigi English Singogi City. land. Kay Noigi English tare. Kacha English. asiga taanabagi helicopter thabiga hani ba tapam leite sida akhoi gi Puki jauda tara. ki jawda Huis lawan pa terus. Kana dene. Thau sauni bo. concert ki ticket to Tiket phangye ka dog du ne. Kamai ni sa to tiket tu di kai no achara su dum chatpadi lai lai dana Halakpadi ya. chakhani siljar bu kam silchari dum chape chali ba Halakpadi. halapodang anna halani Pung mari mangada. Kai kanai chata tok si dudi. tareta kha mama paiduga Ari asne. Raj Sanjeev Singha. I also become Maspra and become mas Become? minute kanano sanjeev singh ji mo kom jaw thale become chumbro ako di khang daw na hangini sanjeev singh become I will also become mana mu hita changa ga phago sajale sina 2 minutes ai profile je mo ya di ni mi mom jingna ba ni mai jing no khang di English lo la nu da ko ngang chi do le da noi ne lonjare zo khoi mining loi khang ya khoi jin ngang ba ngam de bai wa tani khanga ba du gumba wathi wa yam dro kanu khara hai re na ako English ni da tam ho da ge akhoi ju lolu hai di lon mangami ado khara khan ba mathau tai mini khara changani pung ngo mo changani he ai ju lola di ba loli ba du ju lola sune khanga ba war ju ni cha ta ba da de nok ding ga do ba ako cha hu ja roi ngasi mimi sin join taw ni nun thin da chata ba di cha roi khoi khoi
ꯑꯩꯈꯣꯏꯅ ꯆꯥꯎꯔ ꯆꯔꯥ ꯕꯔꯠꯇ ꯀꯩ ꯍꯥꯏ ꯕꯔꯠꯇ ꯍꯥꯏꯕ ꯕ꯭ꯔꯠꯇ ꯍꯥꯏꯕ ꯌꯦꯁ ꯉꯁꯤ ꯆꯠꯄ ꯕꯔꯠꯇ ꯕꯔꯠꯇ ꯐꯪꯗꯕꯒꯤ ꯕꯔꯠꯇ ꯇꯧꯏ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕꯀꯤ ꯕꯔꯠꯇ ꯃꯥꯅ ꯆꯤꯡꯁꯤꯟꯗꯕꯒꯤ ꯅꯤꯡꯉꯤꯕ ꯂꯥꯏ ꯁꯥꯎꯅꯤꯡꯉꯤ ꯄꯣ ꯃꯤ ꯃꯌꯥꯝ ꯆꯠꯂ ꯃꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯔꯕꯅꯤꯅꯦ ꯑꯩ ꯈꯟꯕꯗ ꯀꯣꯛ ꯁꯥꯒꯠꯂꯦ ꯃꯤ ꯃꯌꯥꯝ ꯐꯣꯇꯣ ꯀꯥꯞꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯥꯞꯁꯤꯔꯥ ꯀꯥꯞꯁꯦꯗꯤ ꯌꯥꯏ ꯁꯦꯠꯂꯒ ꯁꯤꯗꯩꯁꯤꯗ ꯄꯨꯈ꯭ꯔꯤꯆꯧꯗ ꯄꯨꯈ꯭ꯔꯤꯆꯧꯗ ꯆꯠꯁꯤꯔꯣ ꯀꯥꯞꯄꯨꯗꯣꯏꯅꯤ ꯁꯤꯕꯨ ꯁꯥꯟ ꯈꯨꯔꯨꯝ ꯆꯠꯂꯨꯕꯒꯤ ꯀꯥꯏ ꯋꯤꯡꯃꯦꯟ ꯋꯤꯡꯃꯦꯟ ꯅꯪꯒꯤ ꯏꯃꯣꯖꯤꯁꯦ ꯇꯟꯕꯨ ꯇꯜꯂꯤ ꯈꯔꯒ ꯇꯟꯕꯁꯤꯒ ꯑꯃꯨꯛ ꯍꯦꯟꯅ ꯇꯜꯂꯦ ꯏꯃꯣꯖꯤꯅꯤꯅ ꯑꯩꯍꯥꯛ ꯃꯤ ꯑꯃꯇ ꯉꯥꯏꯈ꯭ꯔꯦ ꯌꯦꯡꯁꯦ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯌꯦꯡꯁꯤꯗꯣꯏꯅꯣ ꯅꯚꯏꯔꯣꯝꯗꯅꯤ ꯌꯦꯡꯁꯦ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯀꯣꯟꯁꯔꯠ ꯆꯠꯄꯩ ꯑꯌꯥꯕꯗꯨꯃ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣꯟꯁꯔꯠ ꯑꯩꯁꯨ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯗꯤꯈꯩ ꯑꯩꯈꯣꯏ ꯂꯥꯏ ꯂꯣꯏꯁꯜꯂꯣꯏ ꯏꯃꯣꯖꯤ ꯊꯥꯔꯛꯑꯅꯨ ꯀꯅꯥꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯃꯣꯖꯤꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯁꯥꯒꯦꯅ ꯀꯃꯥꯏꯅ ꯃꯈꯨꯠ ꯑꯃ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ ꯀꯥꯏ ꯀꯥꯏꯗ ꯏꯁꯩꯅꯣ ꯌꯥꯝ ꯊꯥꯔꯝꯃꯤꯅꯦ ꯏꯀꯥꯏꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯄꯥꯈꯪ ꯑꯣꯏꯕꯅ ꯀꯥꯗ ꯊꯃꯣꯏꯅꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯌꯥꯝ ꯁꯛꯄꯅꯤ ꯂꯤꯂꯥꯗꯗꯣ ꯐꯣꯡꯗꯣꯛꯄꯗꯤ ꯅꯨꯄꯥꯔ ꯅꯨꯄꯤ ꯉꯝꯖꯗꯦ ꯁꯥꯕꯤꯗꯨꯅ ꯏꯀꯥꯏꯊꯤꯕꯤ ꯃꯦꯁꯦꯁ ꯏꯕꯤꯔꯗꯤ ꯐꯗꯣꯏꯅꯤ ꯑꯣꯏꯔꯨꯕꯅ ꯏꯃꯣꯖꯤꯁꯦ ꯀꯩꯅꯣꯅꯦ ꯄꯥꯈꯪ ꯑꯣꯏꯕꯅ ꯀꯥꯗ ꯇꯨꯡ ꯗꯨꯡ ꯗꯨꯡ ꯇꯪ ꯗꯪ ꯗꯪ ꯇꯨꯡ ꯗꯨꯡ ꯗꯨꯡ ꯇꯪ ꯗꯪ ꯗꯪ ꯇꯪ ꯗꯪ ꯗꯪ ꯇꯪ ꯗꯪ ꯗꯪ ꯇꯪ ꯐꯦꯁꯕꯨꯛꯇ ꯊꯥꯁꯤꯔꯥ ꯐꯦꯁꯕꯨꯛꯇ ꯁꯤ ꯑꯣꯏꯔꯗꯤ ꯀꯩꯗꯅꯣ ꯑꯁꯤ ꯌꯨꯇꯨꯕꯅꯤ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯀꯃꯦꯟ ꯇꯧꯕꯗ ꯃꯁꯛ ꯈꯪꯒꯗꯕ ꯌꯨꯇꯨꯕ ꯑꯣꯏꯔꯕꯅꯤꯅ ꯁꯤ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯆꯠꯂꯣ ꯁꯤ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯐꯦꯁꯕꯨꯛꯇ ꯖꯨꯏ ꯄꯨꯟꯁꯤꯕ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯁꯤ ꯁꯤꯕꯨ ꯁꯥꯟ ꯆꯠꯄ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯒꯥꯏ ꯁꯤꯕꯨ ꯁꯥꯟ ꯆꯠꯇꯅ ꯑꯩꯈꯣꯏ ꯂꯥꯏꯖꯤꯡꯕꯤꯔꯛꯀꯗ꯭ꯔꯥ ꯃꯌꯥꯝ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯀꯩꯅꯣ ꯂꯥꯛꯈꯣꯅꯦ ꯒꯨꯖꯔꯥꯠ ꯀꯤ ꯒꯨꯖꯔꯥꯠ ꯁꯦ ꯀꯜꯀꯤ गुजरात से कल की क्या है ꯅꯤꯁꯨꯛꯂꯪ ꯑꯧꯇꯔ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯣ ꯒꯨꯖꯔꯥꯠꯁꯦ ꯀꯜꯀꯤ ꯍꯥꯏ ꯃꯈꯥꯏꯅ ꯀꯌꯥꯕ ꯋꯥꯟꯅ ꯄꯨꯡ 5ꯗ ꯍꯜꯂꯛꯇꯣꯏꯕ ꯋꯥꯟꯅ ꯄꯨꯡ 8ꯗ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯡ ꯂꯣꯏꯗ꯭ꯔꯤꯕꯧ ꯍꯜꯂꯛꯑꯣꯏ ꯍꯧꯖꯤꯛ ꯃꯥꯒꯤ 5ꯒ ꯍꯤꯟꯗꯤꯗ 8ꯗꯣ ꯂꯥꯁꯀꯤ ꯀꯦꯟꯁꯦꯜ ꯋꯥꯔꯗꯁꯦ ꯇꯧꯔꯦ ꯀꯩꯅꯣ ꯃꯤꯅꯤꯡ ꯈꯪꯗꯦ ꯍꯥꯏꯕ ꯅꯤꯁꯀꯂꯪ ꯑꯐꯇꯥꯔꯗꯤ ꯀꯩꯅꯣ ꯅꯤꯁꯀꯣꯂꯝ ꯑꯋꯇꯥꯔ ꯈꯪꯗ꯭ꯔꯦꯗ ꯍꯤꯟꯗꯤꯒ ꯀꯣꯏ ꯀꯥꯎꯔꯦ 3 4 6 7 ꯗ ꯂꯧꯔꯛꯈꯤꯕꯗꯩ अखोई हम हिंदी नहीं जानते इतना अच्छे से मीनिंग नहीं पता है बस बोलना आता है इतना ज़्यादा नहीं आता है ꯑꯃꯅ ꯄꯨꯡ 5 ꯄꯨꯡ ꯑꯃꯅ 5ꯗ ꯀꯔꯤ ꯍꯜꯂꯛꯇꯣꯏꯕ ꯑꯃꯅ 8ꯗ ꯐꯔꯦ ꯐꯔꯦ ꯂꯣꯀꯜꯇꯦ ꯀꯥꯔꯂꯣ ꯏꯪꯉꯦ ꯇꯤꯡꯉꯦꯃꯣ ꯏꯪꯉꯦ ꯇꯤꯡꯉꯦꯃꯣ ꯕꯊꯪ ꯃꯐꯥꯏꯗꯣꯡꯗꯣꯡ ꯍꯥꯎꯔꯣꯟꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯆꯤꯡꯈ꯭ꯋꯥꯡ ꯈꯥꯂꯥ ꯑꯣꯈꯣ ꯑꯦꯡ ꯑꯪꯀꯥꯡꯃꯣ ꯈꯈꯥꯡ ꯈꯆꯥ ꯂꯥꯈꯣ ꯑꯦꯡ ꯀꯨꯀꯤ ꯈꯥꯡꯈꯣ ꯑꯣ ꯆꯥꯡꯈꯣ ꯌꯥ ꯆꯥꯡꯈꯣ ꯀꯨꯀꯤꯅꯦꯅ ꯐꯥ ꯂꯥꯛꯇꯣꯛꯀꯅꯤ ꯑꯌꯥ ꯆꯤꯌꯥꯡꯈꯣ ꯂꯧꯀꯣꯜꯇꯦ ꯂꯧꯀꯣꯜꯂꯣ ꯂꯧꯀꯠꯂꯣ ꯍꯥꯏꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯪꯉꯤꯅꯤ ꯀꯣꯟꯁꯥ ꯆꯧ ꯈꯨꯡꯉꯥꯈꯣ ꯃꯥꯜꯂꯦꯍꯦ ꯈꯥꯂꯨ ꯃꯥꯜꯂꯦ ꯂꯣꯀꯜ ꯇꯦ ꯍꯥꯏꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯂꯣꯀꯜ ꯇꯦ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯂꯧꯀꯠꯂꯣ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯣꯀꯜ ꯇꯦ ꯍꯥꯏꯅ ꯀꯥꯏ ꯂꯧꯀꯠꯇꯦ ꯆꯠꯇꯣꯏꯅꯣ ꯍꯪꯉꯤꯕ ꯆꯣꯏꯇꯨꯌꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯩꯗꯣ ꯆꯥꯔꯦ ꯑꯩ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯀꯦ ꯑꯩꯂꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯆꯥꯗ꯭ꯔꯤ ꯏꯪꯉꯦ ꯆꯤꯡꯉꯦꯃꯣ ꯃꯥꯏ ꯂꯥꯛꯅꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯀꯩꯅꯣ ꯆꯥꯏ
ꯁꯤꯅꯦ ꯄꯣꯠꯁꯨ ꯌꯥꯝ ꯐꯗꯤ ꯐꯖꯕꯅꯦ ꯈꯨꯠꯁꯦ ꯐꯣꯟꯗꯇꯅꯤ ꯐꯖꯔꯤꯕ ꯑꯁꯦꯡꯕꯩ ꯅꯨꯄꯥ ꯑꯗꯨꯅꯤ ꯇꯜꯂꯦ ꯑꯩꯈꯣꯏ ꯂꯥꯏꯚꯇ ꯆꯠꯂꯒꯦ ꯕꯕꯥꯏ ꯑꯩꯈꯣꯏ ꯂꯥꯏꯚꯇ ꯆꯠꯂꯒꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯆꯠꯂꯒꯦ ꯕꯕꯥꯏ ꯃꯤꯁꯤꯡ ꯕꯤꯗ ꯐꯦꯁꯕꯨꯛꯀꯤ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯐꯩ ꯅꯣꯏꯗꯤ ꯆꯩ ꯅꯝꯒꯦꯗꯅꯤ ꯍꯦ ꯑꯅꯤ ꯂꯨꯖꯧꯔꯣ ꯅꯝꯊꯤꯔꯦ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ ꯃꯃꯥ ꯍꯣꯏ ꯂꯥꯃꯝꯃꯅꯤꯌꯦ ꯑꯩꯈꯣꯏ ꯂꯨꯖꯅ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯅꯣꯏꯒꯨꯝꯕꯅꯦ ꯂꯨꯖꯅ ꯈꯟꯕ꯭ꯔꯣ ꯆꯥꯅ ꯑꯩꯈꯣꯏ ꯆꯥꯗꯕ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯦ ꯃꯣꯏ ꯄꯤꯖ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯋꯥꯠꯂꯤ ꯏꯪꯊꯝꯊꯥ ꯈꯔ ꯊꯦꯡꯅ ꯆꯥꯖꯕꯅ ꯐꯩꯗꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯕꯕꯥꯏ